ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯊꯦꯡꯒꯨ ꯇꯣꯡꯕ ꯅꯤꯡꯊꯧ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯄꯪꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯃꯠꯇ ꯄꯥꯝꯕꯤꯗꯦ ꯍꯥꯏꯔꯤꯕ ꯋꯥ ꯑꯣꯏꯔꯦ꯫ ꯋꯥꯗꯨ ꯇꯥꯔꯒ ꯑꯄꯪꯅ ꯀꯔꯤ ꯋꯥꯕꯨ ꯀꯧꯕꯒꯦ? ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯅꯨꯡꯁꯤ, ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯗꯕ ꯈꯟꯗꯣꯛꯄ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯄꯪꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯥꯗꯅ ꯉꯁꯥꯏ ꯃꯈꯩ ꯕꯦꯔꯥ ꯇꯧꯕꯤꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯇꯥꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯦ ꯈꯟꯕꯤꯔꯤꯕꯣꯏꯔꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯑꯄꯪꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯈꯟꯕꯤꯔꯕꯁꯨ ꯊꯣꯏꯅ ꯀꯥꯏꯗꯦ꯫ ꯑꯄꯪꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯍꯩꯃꯥ ꯍꯥꯏꯔꯒ ꯑꯃꯒ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯇꯥꯗꯅ ꯉꯁꯥꯏ ꯃꯈꯩ ꯅꯤꯡꯉꯥꯏ ꯇꯧꯕꯤꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯇꯥꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯦ ꯈꯟꯕꯤꯔꯤꯕꯣꯏꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯄꯪꯅ ꯏꯇꯞ ꯇꯞꯅ, ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯖꯕꯅ ꯈꯟꯐꯝ ꯈꯪꯗ꯭ꯔꯤꯕꯅꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯇꯥꯗꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯑꯄꯪꯕ ꯃꯥꯜꯂꯤ, ꯑꯗꯨꯒ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯋꯥꯡꯂꯤ ꯄꯣꯠꯅꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯑꯄꯪꯅ, ꯏꯕꯦꯝꯃ ꯈꯣꯏ, ꯋꯥꯈꯜ ꯋꯥꯡꯕ ꯑꯗꯨꯅꯕꯨ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯏꯕꯦꯝꯃꯁꯤꯡꯅ ꯈꯥꯝꯕꯤꯗꯨꯅ ꯊꯝꯕꯤꯕꯗ ꯑꯩꯅ ꯌꯥꯔꯤꯕꯁꯤꯁꯨ ꯌꯥꯈꯤꯒꯗ꯭ꯔꯥ? ꯑꯩꯗꯤ ꯉꯁꯥꯏꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯩꯒꯤ ꯁꯥꯗꯣꯡ ꯑꯁꯤ ꯇꯣꯡꯗꯨꯅ ꯆꯠꯆꯔꯝꯂꯕꯁꯨ ꯉꯁꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯎꯅꯗꯨꯅ ꯑꯩꯕꯨ ꯏꯄꯨꯛ ꯊꯟꯅ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯒꯅꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯕꯨꯛ ꯑꯁꯤ ꯁꯦꯡꯗ꯭ꯔꯤ, ꯇꯥꯗꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯄꯥꯝꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯧꯕ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯁꯤ ꯂꯧꯔꯣ ꯍꯥꯏꯔꯕꯁꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯈꯟꯐꯝ ꯈꯪꯗꯦ, ꯂꯣꯏꯅ ꯅꯨꯡꯁꯤ ꯇꯥꯛꯄꯤꯔꯦ, ꯑꯗꯨꯒ ꯇꯥꯗꯒꯤ ꯁꯥꯗꯣꯡꯅꯤ ꯇꯧꯔꯤꯕꯁꯤꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯃꯥꯡꯕꯅ ꯄꯨꯝꯇꯩ ꯇꯩꯔꯤ꯫ ꯃꯁꯤꯕꯨ ꯇꯣꯡꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯀꯥꯕ ꯊꯣꯛꯂꯕꯗꯤ ꯇꯥꯗꯗꯤ ꯐꯥꯗꯨꯅ ꯃꯅꯝ ꯅꯝꯃꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯂꯛꯀꯅꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯄꯪ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯇꯨꯅ ꯃꯍꯥꯛ ꯊꯦꯡꯒꯨ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯃꯄꯥꯟ ꯊꯣꯛꯄ ꯆꯠꯂꯤ꯫ ꯃꯗꯨꯗ ꯊꯦꯡꯒꯨ ꯑꯗꯨꯅ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯆꯣꯡꯊꯗꯨꯅ ꯂꯨꯞꯈ꯭ꯔꯦ꯫ ꯊꯦꯡꯒꯨ ꯑꯗꯨ ꯃꯁꯥꯗ ꯇꯩꯔꯤꯕ ꯑꯃꯥꯡꯕ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯇꯨꯅ ꯃꯆꯤꯟꯗ ꯉꯥ ꯑꯃ ꯆꯤꯛꯂꯒ ꯐꯥꯎꯒꯠꯂꯛꯈꯤ꯫ ꯑꯄꯪꯅ, ꯑꯩꯒꯤ ꯁꯥꯗꯣꯡ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯂꯩꯁꯥꯕꯤꯁꯤꯡꯗ ꯍꯪꯂꯛꯈꯤ꯫ ꯂꯩꯁꯥꯕꯤꯁꯤꯡꯅ ꯇꯥꯗꯒꯤ ꯁꯥꯗꯣꯡ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯄꯪꯅ, ꯑꯩꯒꯤ ꯁꯥꯃꯨ ꯅꯍꯥꯛ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯂꯛꯎ, ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯊꯦꯡꯒꯨꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯃꯌꯥꯗ ꯎꯝꯂꯗꯨꯅ ꯐꯥꯎꯒꯠꯂꯛꯄꯗꯨ ꯎꯔꯒ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯒꯤ ꯁꯥꯃꯨ ꯑꯁꯤꯗꯤ ꯉꯥ ꯐꯥꯕꯁꯨ ꯍꯩꯕ ꯑꯣꯏꯔꯦ꯫ ꯑꯁꯨꯝ ꯈꯜꯂꯤꯉꯩꯗ ꯊꯦꯡꯒꯨ ꯑꯗꯨꯅ ꯉꯥ ꯑꯗꯨ ꯌꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯄꯪꯅ, ꯅꯍꯥꯛꯇꯤ ꯅꯄꯨꯛ ꯂꯥꯝꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯆꯥꯕ ꯑꯣꯏꯔꯦ, ꯐꯅꯗꯨꯝ ꯐꯔꯦ, ꯑꯗꯨꯅꯤꯗꯅ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯟꯖꯥꯛꯇ ꯆꯤꯜꯍꯥꯎ ꯊꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯄꯪꯅ ꯊꯦꯡꯒꯨ ꯑꯗꯨꯕꯨ ꯀꯥꯎꯈꯠꯄꯗ ꯊꯦꯡꯒꯨ ꯑꯗꯨꯅ ꯑꯄꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯂꯛꯄ ꯑꯗꯨ ꯎꯔꯒ ꯂꯩꯁꯥꯕꯤꯁꯤꯡꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯅꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯇꯥꯗꯒꯤ ꯁꯥꯗꯣꯡ ꯑꯣꯏꯔꯤꯕ ꯁꯥꯃꯨ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯈ꯭ꯔꯦꯗ, ꯇꯥꯗꯅ ꯍꯥꯏꯕ ꯌꯥꯝꯅ ꯏꯜꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯦꯝꯃ ꯈꯣꯏ, ꯑꯩꯒꯤ ꯁꯥꯃꯨ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯐꯪꯖꯕꯗꯒꯤ ꯑꯩꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯇꯥꯗꯅ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯇꯩꯒ ꯂꯥꯟ ꯁꯣꯛꯅꯕ ꯇꯥꯔꯕꯗꯤ ꯇꯥꯗꯒꯤ ꯁꯥꯃꯨ ꯑꯁꯤꯗꯤ ꯅꯦꯝꯈꯤꯕꯅ ꯃꯤꯒꯤ ꯁꯥꯃꯨꯅ ꯉꯝꯒꯅꯤ ꯍꯦꯛ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯑꯄꯪꯅ, ꯍꯣꯏ ꯏꯕꯦꯝꯃꯁꯤꯡ, ꯑꯩꯒꯤ ꯁꯥꯃꯨ ꯑꯁꯤ ꯈꯔꯗꯤ ꯅꯦꯝꯈ꯭ꯔꯦ, ꯑꯗꯨꯕꯨ ꯌꯦꯡꯅꯕꯁꯤꯡꯒꯤ ꯁꯥꯃꯨꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯣꯏ, ꯅꯦꯝꯖꯔꯕꯁꯨ ꯑꯩꯒꯤ ꯁꯥꯃꯨꯗꯤ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯦꯡꯒꯨ ꯑꯗꯨ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯑꯄꯪꯅ ꯃꯊꯛꯇ ꯐꯥꯏꯖꯟꯕ ꯑꯃꯥꯡꯕ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯈ꯭ꯔꯕꯗ
Magi masadu yamna ningthina yengbada angakpa oikhre. Thoraliba numitki mangala aduna yaibada masadu irang langna uraduna mangak makok adu thindokduna apangi nakta tapna sangsilakpadu uraga laisabising aduna masigi samu asibu mawong amani. Mana mangak thindokduna chalibasi kayada nungsiribano. Mamit asina hena nungsikre. Asum sonaduna ngasai makai manak nangna laikhidrabi laisabising aduna thengu adugi manakta sangsilakduna munna yengnaraga sonarakhi. Onthongna nungsikreda. Mahaki mamit asidi aikoi pumna makpu khangbadawna mamit taru pangladuna aikoida munna yengbadawna uri. Magi mapu asigi manakta sangsinduna laikre. Nipa ase aikoinadi apangba asamba mini khali. Adubu magi sadong oiriba asigi mawong asinadi mahak asamba misak oiramloi. Mana aikoi mayamgi itau yengningduna aikoigi thamoi khangnaba lakpa misak oiragani khanare. Aduga sumna hairakhi. Hotada ibungna hayeng lan tauba matamda ibungi sadong asi tonglaga landa akana thausinga matau karamna soknagadoribano haibadu nasana aikoibu amukta uhanbiuba hek hairakhi. Wadu thengu aduna taraga mabungobu mathakta tongkhatpiro haibagi mawongda manakta kunthaduna leire. Apangna thengu mathakta tongle. Madamaduda thengu adu makhong adu khara sangdoktun hagolakle. Mag samugum wang chawkhre. Thenguna mabungobu phamalaga makhoina leiriba lamhang aduda mangak thindoktuna koina sianba horakle. Madu ubada laisabising aduna ngakladuna magi sadong asigi mawong asidi angakpagi mawongni. Nipa ase khoinadi apangbagum uri. Aduga mana tawsurakliba asidi amukta udri. Thengu aduna mangak thindoktuna chaliba mawong adu uraga yengliba makhoi pumnamak akiba suphawi. Aduga magi nungsiraba mamit adu uraga hainai. Magi mamit asidi nungsibada loikre. Adubu munna kuina yengjabadasu akiba oi ngangnaduna leiringaida laiba adugi konungdagi laibak aduda atopa laibaktagi lan tarakle. Aduna laiba aduda laibani pa khudingmak konungda karaktaba yadi haina sagol tongba lanmisingna lan pau laklamni. Pau adu apangna taraduna ibe amasing nakhoi pumnamak laihoro. Aihak laiba asigi nipa ama oirabanina thuna konung sataba yadre hairakhi. Magi wadu targa laisabising aduna hotada nahangna lan ngamlaba matungdadi aikoibu kaukthukpikragani do hairakhi. Apangna ibe makhoi aidi nakhoiga ngangnabadu taraga satpu satningdrabani. Adubu laibaki awaba pau asi tabada sataba yadre. Aina nakhoi pumnamak loina nungsi. Nakhoinadi amak khaduna aigi seba taujage hairiba. Ainadi nakhoi pumnamak samanana nungsibana khanpham khangdi. Ama khallabasu amana hena pharamgadra khali. Aduna aina khanpham khangdrabanina nakhoi aibu ngairuraganu. Nangna phagadaba yengduna lehoro hairakhi. Apangi wadu taraga laisabising aduna wa khannarakhi. Tada asi aikhoi budi tasengna nungsiba jani. Mana aikhoi pumnamak loina nungsibiba mali. Aduga aikhoi pumnamaknasu mabu nungsiriba karigino. Aikhoi khudingi thamoida aibu khalaningba poklibasina karigino. Aidi mahangna lan thengnaba chatkani haibasi taraga ipungningsi yamna nungaite haina amana hairakpada makhoi pumnamak asumna hairakhi. Ibe makhoi haidokpada ikaiba wani aisu adumna khali. Asum haina makhoi nupi taret aduna hainarabada nupi amana hairakhi. Aidi mana chatkhiba tarabadi lehauba ngamloi. Aduna aina magi koyet oina magi makokta leiduna yengnabasingi khulaina kokta sokadabadu ngakthokani hairakhi. Magi wadu taraga amana hairakhi. Aidi mabu asuki matik nungsikre. Aduna magi khwangda setpa phi oiduna ma khwangda sethankrage hairakhi. Amana amuk aidi magi khuchu thang oiduna magi mateng pangduna thang oina leirage hairakhi. Amana amuk nangna thang oirabadi aina sungoi oirage hairakhi.
amana aidi aruba phajaba pamjabini aduna magi nagi nain oiduna magi nada lairage hairakhi amana amuk aidi magi makhongda tongnaba khumuk oirage asumna nupi taret asi magi mateng pangnaba apangi masada magi khulai oina masa masana phan phan chongsinakre haujik apang asi angakpa phangna phajabani pa ama oikhre maga ngangna duna lairiba nupi taret adu mafam khangdana mangthokhiba aduda apang na ngakna nupi taret adu uraktrabada mahak kablakhi mana hairakhi hoi be ma taret mak nakhoi taret ka puna leiminaringai dadi ahaki pungning asi yamna nungairami nakhoi taret uraktaba matam asidadi ipungning si yamna nungairaktre nakhoinadi aina nungsijaba pamjaba ama khalu hairiba ainadi nakhoi taret pu ujabada khanfam khangjadi nakhoi phajabada mapa laitana phajabi ngakte oiduna amana amadagi henaba laitana sap manana phajai aidi thamoi sengna nakhoi taret pu sap manana nungsijai pamjai aduna maram oiduna aina hanna hanna nakhoi taret ke nafamda nakhoi pumnaba nungsijai khanfam khangde haikhibadu nakhoi aina ngangba taraga aibu mamit yamba nupi yamna thiningba mi oina khankhibani adubu nakhoidi aina punna laiminasi hairubadagi aibu shauraduna warauduna aibu thadokduna satpikhre aidi mangjare haiduna apang adu kanna mathwai nungaitana kapli magi mataw adu uraga magi masada magi phijet khulai oina lairiba nupi taret aduna khali nipa asidi aikhoi taret pu tasengna nungsibiba oire Hari, aikoi taret asi la loiraba matamda saphongduna maga puna laiminarasi khanakhi apangna asumna makhoi taret ke wakhalda kaptuna lairuraba matungda mahak tawpham khangdabadagi magi sadong thengu adu yenglaga hairakhi aigi nungsiraba samu aibu laiba asigi konung yaunaba puduna chalo laiba asigi ningthau asigi mateng panglurasi hairakhi Thengu aduna mana hairiba adu khangladuna mahak tonghalaga konung tamna satpa horakle madu uba mipung khudingmangna karino tawriba mawong asibu phajakraba phije laiteng setpa magul laikhraba nipa amana tongliba magi sadong asisu thengu haibadu natabra thengu tongba nipa asiki mawong mataw asisu angakpa phangna phajai magi phije laiteng asina su thoine hena magun hapli magumna magul laiba misak amata udri laiba asida paliba ningthau asidagi hena mana matik magul lai mahaga si karamba laiba ki karamba ningthau gi masa ori gadawbano mahagna matau karamna laiba asigi ningthau asiga khangna duna mateng pangba laklibano khanakhi mana sumna thengu aduda lambi da lakpada lamkhangda chauraba pukri ama thengnare pukri adu hek ubaga thengu aduna pukhi mapana aduda lepladuna leire mahak makha tana chatningdre madu ubada apangna khalli aigi samu asi ising thaningba oire phare mahak ising asi mabuk thanna thaksarasunu khanduna mahak thengu mathaktagi kumthare aduga hairakhi nahak napuksu lamba mali aduna nangna thakningba chaningbadu tawjaro hairakhi mahak thengugi mathaktagi kumtharaduna pukri mapanda hauba u pambi amagi marumda phamduna pothari matam aduda pukri adudagi chawkhraba lairena chawba amakhak tawkhalakhi thengu aduna ising thaklibadu uraga lairena aduna khalli isa asi mabungo puraga lan soknaba chali mabungo di lairembi taret asina magi masada magi laiteng oiduna chali aduga aigi isa asidi aina poksakhiba isa oirabasu magi masada sakti haibadu amata yaudana chali aduna aina isagi mafamda yengnaba thengnaba ngamnaba sakti amatang hapi khidrabadi isa ase soidana yengnabagi samu kabulia kauba hingsabana onba samuna soidana hatkhiba tare aduna isagi mafamda aigi sakti asi pirage khanduna lairena aduna maya launa kathoktuna thengu tamna tawsilakle madu ubada thengu aduna khalli
ꯑꯩꯅ ꯀꯤꯗꯨꯅ ꯆꯦꯟꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯕꯨꯡꯉꯣꯅ ꯑꯩ ꯑꯁꯤꯕꯨ ꯄꯥꯡꯗꯕ ꯑꯃꯅꯤ, ꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯟ ꯁꯣꯛꯅꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯅꯪꯒꯅꯤ ꯈꯜꯂꯒꯅꯤ, ꯑꯗꯨꯅꯗꯤ ꯃꯥꯅ ꯉꯝꯂꯒꯅ ꯑꯩꯕꯨ ꯍꯥꯠꯂꯁꯅꯨ, ꯑꯩꯅ ꯉꯝꯂꯒ ꯃꯥꯕꯨ ꯍꯥꯠꯇꯨꯅ ꯏꯕꯨꯡꯉꯣꯅ ꯂꯥꯟ ꯆꯠꯄꯗ ꯏꯕꯨꯡꯉꯣꯒꯤ ꯁꯥꯗꯣꯡ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯏꯕꯨꯡꯉꯣꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯊꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯜꯂꯒꯦ ꯈꯟꯗꯨꯅ ꯊꯦꯡꯒꯨ ꯑꯗꯨ ꯃꯉꯛ ꯑꯗꯨ ꯃꯁꯥꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯑꯗꯨ ꯊꯦꯡꯒꯨ ꯑꯗꯨꯕꯨ ꯄꯨꯟꯅ ꯌꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯊꯦꯡꯒꯨ ꯑꯗꯨꯗꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯌꯣꯠꯀꯨꯝ ꯀꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯦꯡꯒꯨꯅ ꯂꯥꯏꯔꯦꯟꯒꯤ ꯃꯄꯨꯛ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯊꯦꯡꯒꯨ ꯑꯗꯨ ꯈꯔ ꯈꯔ ꯆꯥꯎꯊꯣꯔꯛꯂꯦ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯑꯩꯒꯤ ꯏꯄꯨꯛ ꯃꯅꯨꯡ ꯑꯁꯤꯗ ꯑꯁꯨꯝ ꯆꯥꯎꯊꯣꯔꯛꯂꯤꯕ ꯑꯁꯤꯕꯨ? ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯁꯤꯜꯂꯛꯂꯦ, ꯏꯄꯨꯛ ꯑꯁꯤ ꯁꯣꯏꯗꯅ ꯆꯦꯛꯈꯥꯏꯔꯛꯄ ꯇꯥꯔꯦ꯫ ꯑꯩꯅ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯊꯨꯅ ꯃꯥꯕꯨ ꯑꯣꯠꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯊꯧꯖꯥꯜ ꯄꯤꯕꯤꯕ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯑꯩꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯆꯥꯅꯤ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯀꯔꯤ ꯈꯪꯉꯝꯂꯣꯏ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯍꯩꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯥꯏꯔꯦꯟ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯊꯦꯡꯒꯨ ꯑꯗꯨ ꯑꯣꯠꯊꯣꯛꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯁꯤ ꯏꯄꯥꯅ ꯄꯣꯛꯆꯈꯤꯕꯅꯤ꯫ ꯅꯈꯣꯏ ꯇꯔꯦꯠ ꯅꯃꯥꯗꯨꯅ ꯀꯣꯛꯂꯕꯗ ꯅꯍꯥꯛꯇꯤ ꯊꯦꯡꯅ ꯃꯃꯩꯗ ꯅꯃꯥꯗꯨꯅ ꯀꯣꯛꯈꯤ ꯍꯥꯏꯗꯨꯅ ꯏꯆꯥꯒꯤ ꯅꯃꯤꯡꯕꯨ ꯊꯦꯡꯒꯨ ꯍꯥꯏꯅ ꯀꯧꯈꯤꯕꯅꯤ꯫ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯆꯥꯒꯤ ꯅꯃꯤꯡꯗꯤ ꯊꯦꯡꯒꯨ ꯂꯥꯏꯅꯥ ꯍꯥꯏꯅ ꯇꯥꯏꯕꯪꯅ ꯈꯪꯅꯕ ꯑꯣꯏꯔꯁꯅꯨ꯫ ꯏꯆꯥꯅ ꯅꯕꯨꯡꯉꯣ ꯄꯨꯔꯗꯨꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯕ ꯆꯠꯂꯤꯕꯗꯨ ꯏꯄꯥꯅ ꯎꯔꯗꯨꯅ ꯏꯆꯥꯒꯤ ꯅꯐꯝꯗ ꯁꯛꯇꯤ ꯈꯔꯗꯪ ꯄꯤꯒꯦ ꯈꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯏꯆꯥꯅ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯔꯝꯂꯦ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯄꯥꯒꯤ ꯄꯨꯛꯅꯨꯡꯗ ꯏꯆꯥꯕꯨ ꯃꯇꯝ ꯈꯔꯗꯪ ꯊꯝꯕꯤꯈꯤꯕ ꯑꯗꯨꯅ ꯏꯆꯥꯒꯤ ꯅꯐꯝꯗ ꯌꯦꯡꯅꯕꯁꯤꯡꯅ ꯊꯥꯔꯛꯄ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯆꯪꯗꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯒ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯌꯥꯗꯒꯤ ꯃꯉꯥꯜ ꯑꯃꯅ ꯊꯦꯡꯒꯨ ꯑꯗꯨꯒꯤ ꯃꯁꯥꯗ ꯀꯥꯝꯁꯤꯟꯕꯤꯔꯦ꯫ ꯊꯦꯡꯒꯨ ꯑꯗꯨꯅ ꯀꯞꯂꯗꯨꯅ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯅꯆꯥꯅ ꯏꯃꯥ ꯑꯗꯨꯅ ꯀꯣꯛꯄꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯁꯤꯡꯗ ꯆꯥꯛꯇꯥꯗꯨꯅ ꯂꯩꯈꯤꯕꯅ ꯏꯄꯥꯕꯨ ꯅꯁꯛ ꯈꯪꯖꯍꯧꯗꯕꯗꯒꯤ ꯏꯄꯥꯒꯤ ꯅꯐꯝꯗ ꯑꯔꯥꯟꯕ ꯋꯥꯈꯜꯅ ꯏꯄꯥꯕꯨ ꯍꯥꯠꯀꯦ ꯈꯜꯂꯨꯕꯒꯤ ꯗꯣꯁ ꯑꯗꯨ ꯀꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯅ ꯃꯄꯥ ꯑꯣꯏꯕ ꯂꯥꯏꯔꯦꯟꯒꯤ ꯃꯐꯝꯗ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯒ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧ ꯎꯔꯒ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯆꯥꯕꯨ ꯑꯃꯨꯛꯇꯪ ꯀꯣꯟꯕꯤꯔꯝꯂꯒ ꯏꯁꯤꯡꯗ ꯂꯨꯞꯊꯈ꯭ꯔꯦ꯫ ꯃꯗꯨ ꯑꯄꯪ ꯑꯗꯨꯅ ꯎꯔꯒ, ꯀꯔꯤꯅꯣ ꯑꯩꯒꯤ ꯁꯥꯃꯨ ꯑꯁꯤꯗꯤ ꯏꯁꯤꯡꯗ ꯂꯩꯕ ꯂꯤꯟ ꯑꯆꯧꯕ ꯑꯃꯒ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯕꯨ ꯈꯟꯗꯨꯅ ꯂꯩ꯫ ꯃꯥꯅ ꯈꯜꯂꯤ, ꯑꯩꯒꯤ ꯁꯥꯃꯨ ꯑꯁꯤ ꯑꯆꯝꯕ ꯁꯥꯃꯨ ꯅꯠꯇꯦ, ꯃꯍꯥꯛ ꯑꯆꯧꯕ ꯂꯤꯟꯁꯤꯡ ꯑꯁꯤꯒꯁꯨ ꯃꯔꯨꯞ ꯑꯣꯏꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯒꯨ ꯇꯣꯡꯂꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯊꯦꯡꯒꯨ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯃꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯊ꯭ꯋꯥꯏ ꯋꯥꯅꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯅꯤꯄꯥ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯑꯃꯅ ꯃꯤꯅ ꯇꯣꯡꯅꯗꯕ ꯊꯦꯡꯒꯨ ꯑꯆꯧꯕ ꯑꯃ ꯇꯣꯡꯂꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯒ ꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯍꯣ, ꯂꯝꯕꯤꯗ ꯑꯆꯧꯕ ꯊꯦꯡꯒꯨ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯑꯄꯪꯅ ꯈꯨꯝꯂꯛꯈꯤ, ꯍꯪꯕꯤꯔꯤꯕ ꯅꯈꯣꯏꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ? ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯪꯂꯤꯕꯗꯨ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯈꯨꯝꯕ ꯋꯥꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯤꯁꯤꯡ ꯑꯗꯨꯅ, ꯃꯍꯥꯁꯣꯏ, ꯑꯩꯈꯣꯏꯅ ꯍꯪꯖꯔꯤꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯇꯥꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯅꯔꯤ, ꯑꯗꯨꯅ ꯃꯍꯥꯁꯣꯏꯕꯨ ꯅꯤꯡꯊꯧꯒꯤ ꯃꯤꯆꯪ ꯆꯪꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯦꯡꯅꯕ ꯂꯥꯟ ꯇꯥꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯖꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯄꯪꯅ ꯍꯥꯏꯔꯛꯈꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯔꯥꯎꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯨꯡꯉꯣ, ꯆꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯥꯕꯤꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯄꯪꯒꯤ ꯆꯥꯛ ꯄꯤꯖꯅꯕ ꯂꯥꯡꯗꯨꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯖꯗꯨꯅ ꯄꯤꯖꯕꯤꯔꯦ꯫ ꯃꯗꯨꯗ ꯑꯄꯪꯅ ꯃꯌꯥꯝꯒꯤ ꯏꯁꯤꯡ ꯂꯩꯕ ꯀꯔꯝꯕ ꯃꯐꯝ ꯂꯩꯕꯒꯦ, ꯑꯩꯒꯤ ꯁꯥꯃꯨ ꯑꯁꯤ ꯏꯁꯤꯡꯗ ꯀꯨꯝꯍꯟꯗꯨꯅ ꯃꯆꯤꯟꯖꯥꯛ ꯈꯔ ꯆꯥꯍꯟꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯌꯥꯝꯅ, ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯆꯧꯕ ꯇꯨꯔꯦꯟ ꯑꯃ ꯆꯦꯜꯂꯤ ꯍꯥꯏꯔꯕꯗ ꯑꯄꯪꯅ
ꯏꯌꯥꯝꯕꯁꯤꯡꯅ ꯂꯝꯕꯤ ꯁꯤꯡꯕꯤꯗꯨꯅ ꯇꯨꯔꯦꯟ ꯑꯗꯨ ꯇꯝꯅ ꯑꯩꯒꯤ ꯁꯥꯗꯣꯡ ꯑꯣꯏꯔꯤꯕ ꯁꯥꯃꯨ ꯑꯁꯤꯕꯨ ꯄꯨꯕꯤꯗꯨꯅ ꯃꯥꯕꯨ ꯃꯄꯨꯛ ꯊꯟꯅ ꯈꯔ ꯄꯤꯖꯕꯤꯔꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯝꯖꯤꯡꯂꯗꯨꯅ ꯊꯦꯡꯒꯨ ꯑꯗꯨꯕꯨ ꯇꯨꯔꯦꯟ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯦꯡꯒꯨꯅ ꯏꯁꯤꯡꯗ ꯀꯨꯝꯊꯗꯨꯅ ꯂꯨꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯉꯥ ꯐꯥꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯏꯔꯣꯟꯅꯨꯡꯗ ꯉꯥ ꯐꯥꯗꯨꯅ ꯆꯥꯔꯤꯉꯩꯗ ꯏꯁꯤꯡ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯅꯤꯡꯊꯤꯕ ꯐꯨꯔꯥ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯊꯦꯡꯒꯨ ꯌꯦꯡꯂꯒ ꯂꯥꯎꯔꯛꯈꯤ꯫ ꯍꯥꯏ ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯇꯥꯔꯣꯏ ꯑꯣꯏꯕꯤ ꯉꯥꯁꯤꯡꯕꯨ ꯐꯥꯗꯨꯅ ꯆꯥꯔꯤꯕ ꯅꯍꯥꯛ ꯑꯩꯕꯨ ꯀꯤꯗꯕ꯭ꯔꯥ? ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤ ꯉꯥꯁꯤꯡ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯆꯥꯔꯤꯕꯅꯣ? ꯃꯈꯣꯏꯗꯤ ꯑꯩꯒꯤ ꯆꯥꯟꯅꯔꯕ ꯏꯇꯥꯔꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯆꯥꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯀꯔꯤꯒꯤ ꯇꯥꯛꯇ꯭ꯔꯤꯕꯅꯣ? ꯑꯁꯨꯝ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯂꯕꯗ ꯊꯦꯡꯒꯨ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯅꯪꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯉꯥꯕꯨ ꯅꯪꯒꯤ ꯅꯇꯥꯔꯣꯏꯅꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯗꯤ ꯒꯨꯔꯨꯅ ꯆꯤꯟꯖꯥꯛ ꯄꯤꯕꯤꯕꯗ ꯉꯥ ꯊꯔꯣꯏ ꯇꯤꯟ ꯀꯥꯡ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤ ꯆꯥꯗꯨꯅ ꯍꯤꯡꯉꯨ ꯍꯥꯏꯅ ꯇꯝꯕꯤꯈꯤꯕꯗꯒꯤ ꯑꯩꯅ ꯉꯥꯁꯤꯡ ꯑꯁꯤ ꯐꯥꯗꯨꯅ ꯆꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯅꯇꯥꯔꯣꯏꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯉꯥ ꯆꯥꯒꯅꯨ ꯍꯥꯏꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯉꯥꯁꯤꯡ ꯑꯁꯤ ꯆꯥꯒꯅꯨ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯅꯪꯅ ꯇꯝꯕꯤꯌꯨ ꯍꯥꯏꯔꯛꯂꯦ꯫ ꯊꯦꯡꯒꯨ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯜꯂꯤ, ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯕ ꯖꯤꯕꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯂꯛꯂꯦ꯫ ꯂꯥꯛꯂꯤꯕ ꯊꯦꯡꯒꯨ ꯑꯁꯤꯗꯤ ꯒꯨꯔꯨꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕ, ꯃꯉꯣꯟꯗ ꯍꯧꯔꯨꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯁꯛꯄꯨ ꯈꯪꯂꯨꯗ꯭ꯔꯦ꯫ ꯅꯍꯥꯛꯇꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯆꯥꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯗꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯔꯥꯝꯕ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯈꯪꯂꯒꯅꯨ꯫ ꯏꯆꯥꯅ ꯑꯔꯥꯝꯕ ꯍꯥꯏꯕꯗꯨ ꯅꯪꯒꯤ ꯇꯧꯔꯤꯕ ꯅꯊꯧ ꯑꯗꯨ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯔꯥꯝꯕ ꯂꯩꯔꯒꯅꯨ꯫ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ꯫ ꯏꯃꯥꯅ ꯏꯆꯥꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯃ ꯄꯨꯖꯈ꯭ꯔꯣ꯫ ꯃꯁꯤ ꯅꯉꯣꯟꯗ ꯄꯤꯗꯨꯅ ꯃꯁꯤ ꯁꯤꯗꯨꯅ ꯆꯠꯂꯤꯉꯩꯗ ꯌꯦꯛꯅꯕꯒꯤ ꯑꯀꯟꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯆꯪꯗꯕ ꯑꯣꯏꯔꯁꯤꯅꯨ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯣꯏꯕꯨꯡ ꯃꯆꯥꯅ ꯂꯦꯡꯕ ꯂꯤꯛꯂꯥꯡ ꯑꯃꯈꯛ ꯊꯦꯡꯒꯨ ꯑꯗꯨꯗ ꯄꯤꯔꯦ꯫ ꯊꯦꯡꯒꯨ ꯑꯗꯨꯅ ꯃꯉꯛ ꯊꯤꯟꯗꯣꯛꯇꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯍꯨꯛꯍꯜꯂꯒ ꯃꯍꯥꯛ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯦ꯫ ꯃꯗꯨꯗ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯒꯠꯂꯛꯂꯔꯣꯏ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯉꯛꯁꯝꯗ ꯃꯣꯏꯕꯨꯡꯒꯤ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯆꯧꯕ ꯑꯃ ꯍꯨꯛꯂꯗꯨꯅ ꯐꯥꯎꯒꯠꯂꯛꯄ ꯎꯕꯗ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅꯔꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯥ ꯊꯤꯔꯨꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯥꯎꯒꯠꯂꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯆꯣꯞꯄ ꯇꯥꯔꯦ ꯈꯜꯂꯨꯔꯦ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯊꯦꯡꯒꯨ ꯑꯁꯤ ꯃꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯊꯨꯡꯂꯔꯦ꯫ ꯊꯦꯡꯒꯨ ꯑꯗꯨꯅ ꯃꯣꯏꯕꯨꯡ ꯃꯆꯥꯒꯤ ꯂꯤꯛ ꯄꯔꯦꯡ ꯑꯃ ꯃꯉꯛꯇ ꯍꯨꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯂꯥꯏꯍꯤꯡꯆꯥꯕ ꯁꯤꯔꯟ ꯀꯧꯕꯅ ꯎꯔꯗꯨꯅ ꯃꯁꯤꯒꯤ ꯐꯖꯈ꯭ꯔꯕ ꯊꯦꯡꯒꯨ ꯑꯁꯤ ꯐꯥꯗꯨꯅ ꯆꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯒꯅꯤꯗ ꯈꯟꯗꯨꯅ ꯃꯥꯅ ꯆꯠꯂꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯊꯦꯡꯒꯨ ꯑꯗꯨꯅ ꯃꯕꯨꯡꯉꯣꯒꯤ ꯅꯥꯛ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯃꯉꯛ ꯑꯗꯨ ꯃꯁꯥ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯒ ꯂꯤꯛ ꯑꯗꯨꯕꯨ ꯃꯕꯨꯡꯉꯣꯒꯤ ꯃꯇꯝꯄꯥꯛꯇ ꯊꯥꯗꯔꯦ꯫ ꯃꯗꯨ ꯑꯄꯪꯅ ꯎꯔꯒ ꯂꯤꯛ ꯑꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯂꯤꯛ ꯑꯗꯨ ꯂꯧꯈꯠꯂꯒ ꯑꯄꯪꯅ ꯃꯔꯥꯏꯕꯛꯇ ꯀꯠꯂꯦ꯫ ꯑꯗꯨꯒ ꯃꯉꯛꯇ ꯁꯤꯖꯤꯜꯂꯦ꯫ ꯃꯗꯨꯗ ꯊꯦꯡꯒꯨ ꯑꯗꯨ ꯃꯉꯛ ꯑꯗꯨ ꯃꯁꯥꯗꯒꯤ ꯊꯤꯟꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯕꯨꯡꯉꯣꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯦꯡꯒꯨꯒꯤ ꯃꯃꯤꯠ ꯑꯁꯤꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯄꯪꯅ ꯊꯦꯡꯒꯨ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯥꯃꯨ, ꯅꯪꯕꯨ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯅ ꯀꯌꯥꯗ ꯑꯋꯥꯕ ꯑꯣꯏꯈꯤꯕ, ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯑꯩꯅ ꯐꯪꯖꯕ ꯑꯁꯤꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯕ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯃꯨꯛ ꯂꯩꯕꯤꯍꯧꯈꯣ꯫ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯗ ꯆꯠꯆꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯊꯦꯡꯒꯨ ꯇꯣꯡꯂꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗ ꯂꯥꯏ ꯁꯤꯔꯟ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯃꯁꯥ ꯄꯥꯟꯕ ꯎꯆꯦꯛ ꯑꯃꯒꯤ ꯃꯁꯛ ꯂꯧꯔꯒ ꯊꯦꯡꯒꯨ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯑꯄꯪꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯂꯥꯎꯔꯛꯈꯤ, ꯍꯥꯏ ꯅꯤꯄꯥ, ꯅꯍꯥꯛ ꯅꯊ꯭ꯋꯥꯏꯗꯨ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪꯅ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯊꯦꯡꯒꯨ ꯑꯗꯨ ꯑꯩꯉꯣꯟꯗ ꯀꯠꯆꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ
ꯅꯪꯒꯤ ꯅꯥꯊ꯭ꯋꯥꯏ ꯑꯗꯨ ꯑꯩꯅ ꯀꯟꯕꯤꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯀꯣꯟꯅꯅ ꯑꯩꯅ ꯄꯨꯟꯅ ꯌꯣꯠꯇꯨꯅ ꯍꯥꯠꯂꯒꯅꯤ ꯂꯥꯎꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫